Right to information RTI ekna Leibaksigi democracy Machat Asi Henna Mashak Phajahanba ama Oiri HAINA WABAGAI ASIGI USHAM DEBEN PHONGDORAKLI WAFAM asi Manipuri Information Commission Sindona Pangthokpa Right to Information Week celebration listing kunmari hawdokpagi thoramda makna phongdokhibani Department of Personnel and Training, Ministry of Personnel, Public Grievances and Fences ki yang makada ngasi nitai pachotekta liba Directorate of Information and Public Relations DIPR gi auditorium na pangthokhiba thoramadu da MLA USHAM DEBEN na makata na hai miyam na khangning liba ipau khudingmak marik chumna phanghaliba Right to Information RTI Act asi Leibak asagi yamna singthaningai oiba Act amani RTI Act asna India da Chatnariba democracy gi Machat asi malemda masak takli democracy gi Mashak Henna Phajahanba Act asi kumjali singani mangada parliamenta pass tong duna chatnaba hawkhibani India gi citizen na khangning liba e pausing khanghanabagi right piriba Act asi yamna magun leiba amani right asna India gi citizen sing da piriba Khudong chaba sing asi miyam na kanglon chumna sizinaba mathau tai right asina lenga ke office singi thabak thoram sing ningthina khangba yaba ama oibana aikhoina right asi ningthina sizinaba changi lanai gi kananaba amadi kanagumba amadallaman khumnabagi wakhalonda mangtha dona right asi gi khudong chaba lauba nachingba asi lepsi masina miyang mi yaiphanaba paikhatliba thabak thoram singi khurau thangba amadi matam manghanbagi phibam thokhandaba nate miyamna Leibak amada miyamgi khangadaba e pau phangnaba hotnabada henna mangzil thaba amadi corruption leitaba Leibak am oina hotnasi haina makna makhataki ngasigi thoramadu WABAGAI ASIGI MLA USHAM DEBEN Manipuri Information Commission gi State Chief Information Commissioner K Radashyam amadi Manipur gi hanigi State Chief Information Commissioner TH Ibobina mathang sidna Chief Guest President am the guest of honor sing oina saruk yakhe activists sing the thariba right to information is RTI the Tharkanda information collection, collect Tona Toriba, Adu meetings the Zoo, a point of Tab and White, but the Mujao, take you to Atenado. Tarani, Pashadu Samba, La Karo Samba, Karo Kasamba Pola Magi, Pondama, RTI Tani, Tari was Suri Midusu, Kaymakrat or Manila, Makangasum Bakande, but a man of Harani, RTI Taba Midu, Luna Congrani, negotiate Congrani, Aduga Masai, Tawan Lucian, the Monazu, Adu talked to the Timam to him. Machine Mayam, six and one of the Adu tadi aku ini ngasai right to information na tharga phangi basi itu ma percent pesa tana biraba apa budi mukte ne basi aku ada itu sungai sama ne NRGS tharu ni NRGS labi lana sure adu tore pesa kai to kre adu tore da tore na brain ene sai nugi RTI activation na tharu na koi RTI thara ni si tore da tore kanda bore loan sala kanda boy misem kai juju tore kanda ai jo tore da har kane adu aku ki right to information si kari sum na sakki doi no adu helui da ba